Lakhipur online putoksaba July gi tangkun nongmaijing numit ki Khomjinba Pao tabirase ahanbada maroiba Pao Jiribamda diet center ama thambinaba tongan balup kaya na kusamnaduna wakat mipam pangthokre Manipur gi saknairaba socio-political commentator amasung retired IPS officer Posangbam Sunamani laikidre Manipuri Sahitya Parisara Assam Lakhipur District Committee na nauna AP President Oiraba Oinam Biramani Butaram na okre Miyam galan sokna banate ngamkhai wangmadagi sangsilakpa singbu thingna bahona bani haina Mukhyamantri Dr. Himanta Biswa Sarma na phongdokre Mongbung Maite Lekaida ena lak tuna kunja singda awaba piba yaningde haina phongdorakli amasung Jiribamda chathariba kang tournament ta ngasi YLCA ga Yawol B ga sanaragani Hauzik mapungaiba Pao tabirase ngasi July gi tangkun Malem sinba thungna Space Exploration Day natraga International Moon Day haina pangthoknare kumja lising amaga chamapan humpumapan gi July gi tangkun numida sida miyoibana ahanba oina thada khongda kiba puari oiraba thodok adubu ningsingbani numida sida NASA gi Apollo 11 mission gi kuthangda US ki astronaut Neil Armstrong amasung Buzz Aldrin na thada khongda ki Neil Armstrong na ahan boy na thada khongdara tuna hai khongthang asi miyoi amagi damakta di apikpa khongthang ni adubu miyoi ba khunai gi damakta di achouba khongsa mani hai ki Neil Armstrong di August ki tang kun manga kumjali singani gatrani thoida laikidre adubu Buzz Aldrin hojik su hingli masagi chahi marfutara manga sure Stay informed with Lakhipur Online. Ngarang nungtil Jiribam gi babu parada laiba Congress Office mamangda AJMP Waset Jimwak WWOK Ikal MSF Desam KSA Aims amadi Sukna Sinduna Diet Center ama Jiribam District ta thambiu hairaduna wakat mipam phamkre wakat mipam asida Mahiroi Singh amadi Maira Paibi Singh su saruk jakhe wakat mipam asigi matangda Waset ki President N Nibarani na haikibada Manipur gi Governor amadi Chief Secretary bu pungning singsinjari hairaduna phamjari ba wakat mipam asi Jiribam da Diet Center laiba duki matik matautai maramdi diet ki training ki damak Imphal da chaliba si yamna thapa mafam oibatanatana kudongsadaba kayasu oi haiki wakat mipam da saruk yakhibi Jimwa ki Vice President PH Santibala Devi na hai Manipur gi lairiba district singda diet ki center loinamak thamkre aduna Jiribam district tasu athubada diet ki center ama thambiu haina phongdokhi masi koina phamjari ba dharna ase asigi matangda ahandada Manipur gi Governor Ajit Kumar Bhalabu puni chinjari loinana Chief Secretary akoi gi anoba Goyal punit Goyal busu puni chinjari koina ngasi phamjari ba dharna asi akoi Jiribam haiba district asi Manipur gi manungda khwaidagi hena lapa district amani maramaduna diet hab center se akoi Jiribam da chuki matik mathau tai maramdi akoi hojik diet ki training Imphal da karigumba oja sin sakhiba tarabadi chhatra singji kanana takpi hogani haiba akoi da chauraba akoi da nungaitaba tujungba aduga akiba poe maramdi chhatra singse karamain haini ojana taktrati maramaduna akoi gi Jiribam district asida athuba matamda akoi gi diet center se thambiu haibase ahanbada akoina India government amadi Manipur governor da appeal tawjari aduga loinana akoi gi diet se chuki matik center se mathau tabase sarkar na su khangbiu haibasi masu appeal tawjari maramaduna akoi gi Jiribam asida yamna athuba matamda tha amagi akoi matam ngaijage aduga mathang tha August tha da akoina masigi diet center se hangbiu haina Manipur gi governor amadi state governor da appeal tawri aduga ahanbada tang tara da su akoi gi student organization singna akoi gi governor da aduga akoi Jiribam gi DC ga kusam naraga akoina si su isu tha khrabani adu hauji phawda thausabi da bisi su akoi gi laibak ti bani maramaduna yam athuba matam hai August tha sida yam thuna akoi Jiribam da diet center se hangbiu haina appeal tawjari
Congress Baban Mamangda Khomjari ngasi aikoina Baupragi Jirbangi Baupragi Congress Baban Mamangda Khomjari ba mifam ache aikoi district punamakta Manipur gi oina district punamakta dat center amam leiraga aikoi jiri oina hauti pawa hangdokta ba achigi matangda ni atuba matamda sakana dat center ama hangdokti duna oja singi awat ba leiba atu training chatpada khudongja da ba leiba mayam sigi khudongja ba se bibiu lamlapna leibanina sidagi oja ama dat ki training ke tu matamda chhatra singa suki mati mangje habdi school singa oja se suki mati wale hauti se wat ba se men pangam dimungista kari namo khona be training ni dat ki training ne चटबा मतमदा वजासिंगी अवाद बसे साथसिंगा असुकी नति मांगजे मांगजे बसिना मारा मोदगा अथुबा मतमदा यारगति हंदकी 2025 की सेशन हौबन नंगनबा दाकी सेंटर मा अथुबदा जिबामदा हंदोकिउ हाबसे सरकार मेन सिंगियो मणिपुर की सकनाइरबा थांगमैबन हिजम लेकाइद लेबा सोशियो पॉलिटिकल कमेंटेटर अमसुंग रिटायर्ड IPS ऑफिसर पोसंगबम सुनामोनी ngarang thangsen mit ki nungthil pung marirom taba matamda Langol da leiba Sija Hospital da masagi anaba amana laikidre laikidaba matamda masagi chahi marfum da sukre mahaki loinabi amadi machanupi ani machanupa amaga lehori tabak-tagi potharaba matungda social political commentator ama oina Manipur gi TV channel singda itattatana matam gi leibaki isu kayaga mari lainana epao nainabagi thoram singda saruk yaram batanatana Manipur gi tongan ba civil society kayada saruk yaduna miyam gi seba thoramba misagamani mahakna khanghaudana laikidabada maigei kayadagi awaba madi nungaitaba phongdokna rakli World Media Council की advisor ओइबिरंबा सकनारबा ओजा सिना खंगौदना लेकितबदा WMC की member सिंगना अवापा फोंदोकिबगा लोइनना थमोइ सोगना नुंगाइतबा फोंदोरकली Manipuri Development Council Assam की chairperson मुतुम ओंगबिरिनाना महागना लेकितबा सि मैतै समाज असिगी अचौबा मांगजबा अमनि हाइना थमोइ सोगना नुंगाइतबा फोंदोरकली अपुनबा मणिपुरी खुनाई अमा संगतपगी मंगलान मंगजरंबा ओजा सिना लेकितबदा assistant LADC Lakhipur Kasar Panjobam Loknath asu thamoi sokna nuaitaba phongdorakle Handakta nauna Lakhipur Anchalik Panchayat ki president oina yenaba leitana khankraba oinam biramanibu Manipuri Sahitya Parishad Assam Lakhipur District Committee na Konjeng Lekai da leiba Manipuri Guest House ta taram nokpagi thormama ngarang pangthokre Parishad के लखीपुर डिस्ट्रिक्ट कमिटी की प्रेसिडेंट लैसुंगबम रविंद्रन मयाई तंगबल लौदना पांगथोकिबा थौरमदा AP प्रेसिडेंट ओइनाम बिरमनीना अथोइबा मिथुंगलेन ओइबिखे परिषद के लखीपुर डिस्ट्रिक्ट कमिटी की CEC मेंबर डॉक्टर पोसंगबम राजबिहारीना लेंगबिरकपा सिंगु तरामना ओक्लबा मतुंग डिस्ट्रिक्ट कमिटी की माइगैदगी AP प्रेसिडेंट की मफमदा साइटेशन अमदी लसिंग फी खुदोल तमखे दोइनाना चांगमै मोहन इरोम गौरमनी Ingudam Turun Kumar, Naurem Nilmani, Laisram Nandakumar, Ingudam Okoy Kumar, Sawgaizam Brajakishore, K. Anita, Manikanta Sharma, Ningthauzam Biramohana Chingmamioi Singna, Lengyan Fi Huktuna Ikai Kumrazaki, Loisilakpada Parishad ki CEC member Sapam Rabindranath Thakadwai Phongdoki Haina, Thoram Lantok Pikiba, Parishad ki Lakhipur District Committee ki Secretary Ingudam Nilbirnak Phongdorakle. Assam Sarkar asina aikhoigi miyam ga lan sokna banate ngamkhai wangmadagi ain gi wangmada changlakpa miyoi singbu thingna bahna bani haina Mukhyamantri Dr. Himanta Biswa Sharma na phongdokre wafam asi mahakna West Bengal gi Mukhyamantri Mamata Banerjee na social media da thangalakiba post amagi matangda paukhum oina Mukhyamantri na ngarang wafam asi phongdokibani Ain kaina ngamkhai gi wangmadagi changsilakpa sina maram oiraga rajya asigi demography da chauna ahongba thogalle haina mahakna phongdokhi Assam Sarkar na loan amasung dharma gi matungina miyam khaidokpa tawdi haina Dr. Sharma na phongdokhi rajya sida tongan ba loan ngangba kudingmak santi oina punna hingminari haina mahakna makhata khi West Bengal ki Mukhyamantri Mamata Banerjee na lam Khomjinba miyoi singi mathakta Assam lengakna chathariba eviction drive adubu yaningdaba phongdokladuna BJP lengak asina ka henba thabak chathare haina mahakna maral sikhi Kendra gi lengakna Saraighat Brahmaputra Tural gi mathakta rail amasung gari lambi oigadaba ani suba thongama sananaba ayaba pikre Lupa koti lising amaga chamriga humbutra humdoiga lak humbutra tere changadaba thong asi kilometer amaga meter chahum sangani steel composite girder gi thong oigani hairi
thong asigi makhada double railway line amasung mathaktana lane ahumgi lambi ga loinana khongna chatpham footpath amasu leigani haire Jiribam ki mongbung meitai leikai da NIN lak lak tuna khunja sing da awapa pipa si yaningde masi tawbiganu haina ngarang jiri ima kaithel da pangthoki ba pawgi mipam amada mongbung maira paibi ki secretary Sandharani na pawmi sing da phongtokre mongbung meitai khunda lan gi matau kumna nongmai kapna ba marak asida hingna na bakanna honani ngai cherega sida asumna awapa pipa yaningde ahingda aikhoina chatuna yengduna leibasuna taba sida kana kana kapna ribano haibasi karamna proof pigadabano haina penda pawapam kaya su phongtokhi Paugi mifam aduda jiri lauri khongthang lupki advisor H Dhoni Maitena su pawmi singda thawong asi yaningdi haiba wapam kaya phongdokhi Paugi mifam aduda jiribam gi tongan tongan ba maira gi luchingbi sing amadi jiri lauri khongthang lup su saruk jakhi haina jiri news network tagi phangba pawasina hairi Akoi mobung lekai da ena lag lak na leidi bangan sinsigi mathakta wahang pang chathadana atawriba khudingmak adaigi lekai da thokiba lan singdudi Assam rifle leiri CRPF leiri Manipur rifle leiri mayam duga tawraga tawgiba potu akoi gi lekai gi khunga pa ngang singsiga wahang pahang tawbududi akoi di thawai hingna ba bom tok marak thuga kadai da leirga akoi hingawga ge khalaga lot laga leiri ngai marak thuga kanala aga kanana kapamino kaidawmino madu khangdabida akoi lekai da loina wahang pahang tawbasigi matangda akoi khara nungai jade angang school chatpa angang singdo loina mi pai thabai naraga school chatningba thoktre chaba charam tharam khangre akoi maira kanggu sumu kota laga sengdok piro aram baina kapani natraga di phaina kapani gaina tawraga hari ba pose akoi mitna sengna ahing duga akoi koitan tanaraga jengu badi natabani na kanana kapani no khangdabani na madugi chapcha ba put ko koi pi ba ngamjade haijeni koi gi ma kai thel sida Press meet ama ngasi pangthok libasi ram singna mongbungi maibel ichechel singi paudam masi tabada aikoida khamoide yamna nungai taba haibadi ten deba kaya phawi haina e ahanbadu thamjege maramdi lantheng gi ba matamdu manipur sarkar ga kuki gani haina e thamjege maramdi landu da manipur rifle yawi Commando yauri, Manipur Police yauri, Assam Rifle yauri, CRP yauri. Ngasi faudasu CRP Commando Police mongbungda lairi. Matamdu dagina. Adu maina sokna giba lal adu mongbungi maira paibi sing kota kara u 18 na kapani G5 na kapani haina noi cylinder tau ka haidana maramdi maram chadana ima ibin sing bu phar ga chairak pige haibagi wara karino makhoina khalli badu mitai se kari oina uri bano haibasini akoina ahanbadu thamjaningi bo hangi District Kang Association Jiribam na sinduna Dibong Kuno Community Hall ki kangsangda kangkut taratarung na saruk jatuna sanariba ahanba Mix District Kang Tournament lising ni kun mga gingarang sanakiba pre-quarter final round match sa LECA na MNC Bibo Panchal Tratret Tarit Tamaithian Kre match asi ke manglemba amadi TS Herojit na referee amadi scorer oibiki ngasi nungtilpung amataba matamda YLCA ga Yawol biga sanaragani Energy Healing Center Rongpurda computer gi matenga anauba madi ariba anabasingbo computer gi matenga layong khangdokpuna layang bahusare computer gi matenga makal makhagi anabasingi report lokthokpuna haksangi awat machal kaya menkhana amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbigi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang ga yarakani loinana matam sangna hu chenba hidak charakpadagi side effect amadi ida hu chenba toxin leirakpa I watpa gi anaba koktanaba amadi
steam bath ki kudong saba leizare Silchar Rongpur Part 2 gi Stone Crusher manakta leiriba Energy Healing Center da ngasimak lengsimbiragu mangjongna na appointment ki damak mobile number 9395-732-456 number asida call tawbirang na bakhanganjari Nungairaba pau gari leibasingda senfam chawna offer pigadori Bharat ki oina Yamaha na chahi 63 pharak pagai roinana asangbam Yamaha Fulartol chingya lekaina senfam chawna offer pigadori Yamaha ki scooty pumnamakta on road price tagi lupa lising 8 ki offer leragani aduga Yamaha Razor 125cc ki damakta su akhanaba offer legani offer asi chahi asigi July ki tang amadagi hauraga August ki tang 38 fawbagini kudong saba silaw na bagi damak ngasimak North East Small Finance ki opposite lairiba asangbam Yamaha Fulartol chingya lekai daleng simbiragu akupa marol ki damak mobile number 6901187716 natraga 7005835674 number asida contact tobiyu Lakhipur online channel asibu yengbiriba singna pawa sibu like amati share tobiyu amati hojik phawa channel asibu subscribe tobidriba singna subscribe tobiyu Aroibada maroiba paw amukhanna Jiribamda diet center ama thambinaba tongan balup kaya na khusamnaduna wakat mifam pangthokre Manipur gi saknairaba socio-political commentator amasung retired IPS officer Posangbam Sunamani Laikidre Manipuri Sahitya Parisar Assam Lakhipur District Committee na nauna AP President Oiraba Oinam Biramani Butaram na okre Miyam galan sokna banate ngamkhai wang madaki changsilakpa singbu thingna bahona bani haina Mukhyamantri Dr. Himanta Biswa Sarma na phongdokre Mongbung Maite Lekaida ena lak tuna kunja singda awaba piba yaningde haina phongdorakli amasung Jiribamda chathariba kang tournament ta ngasi YLCA ka Yawol P ka sanaragani Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare